ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯩ ꯕꯇꯟ ꯃꯁꯔꯨꯝ ꯊꯣꯡꯖꯒꯦ꯫ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯃꯁꯔꯨꯝ ꯊꯣꯡꯕ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯗꯤ ꯃꯁꯔꯨꯝꯁꯦ ꯐꯪꯗꯗꯅ ꯁꯨꯝ ꯂꯩꯕꯅꯦ, ꯑꯗꯣ ꯑꯩ ꯀꯦꯟꯒꯤꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡꯖꯔꯒꯦ ꯃꯌꯥꯝ, ꯆꯞ ꯃꯥꯟꯅꯩ ꯁꯦꯝꯅꯤ, ꯐ꯭ꯔꯦꯁꯅꯕꯨꯗꯤ ꯍꯦꯟꯅ ꯐꯩꯀꯣ, ꯑꯗꯣ ꯑꯩ ꯀꯦꯟꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯆꯥꯏ, ꯑꯗꯣ ꯑꯗꯨꯝ ꯀꯦꯟꯁꯤꯁꯨ ꯁꯦꯝ ꯇꯦꯁ ꯑꯗꯨꯝ ꯑꯣꯏ꯫ ꯑꯗꯣ ꯁꯤꯒꯤ ꯕꯇꯟ ꯃꯁꯔꯨꯝꯁꯦ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ, ꯌꯥꯝ ꯆꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕꯕꯨꯗꯤ ꯑꯣꯏꯒꯟꯗꯕꯅꯦ, ꯑꯗꯨꯁꯨ ꯈꯔ ꯆꯥꯎꯕ ꯍꯦꯜꯂꯗꯤ ꯃꯌꯥꯏꯗ ꯈꯥꯏꯗꯣꯛꯄꯤꯌꯨꯀꯣ, ꯑꯗꯣ ꯐꯖꯅ ꯆꯥꯝꯃꯒ ꯊꯝꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯖꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯔꯨꯝꯁꯤꯒꯤ ꯒ꯭ꯔꯦꯚꯤ ꯍꯤꯟꯖꯥꯡꯗꯨꯒꯤ ꯃꯍꯤꯀꯣ ꯍꯥꯟꯅ ꯁꯦꯝꯗꯣꯛꯇꯣꯏꯅꯦꯕꯀꯣ꯫ ꯑꯗꯨꯒꯤ ꯇꯤꯜꯍꯧꯅꯦ, ꯆꯅꯝꯅꯦ, ꯁꯤꯡꯅꯦ ꯈꯔ ꯌꯥꯝ ꯁꯣꯏꯔꯒ ꯉꯧꯔꯦ꯫ ꯉꯧꯕ ꯃꯈꯣꯏꯅ ꯀꯥꯈꯩ ꯕ꯭ꯔꯥꯎꯟ ꯑꯣꯏꯈꯩ ꯉꯧꯗꯧꯕ ꯅꯠꯇꯕ, ꯁꯣꯛ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯉꯧꯗꯧꯕ ꯅꯠꯇꯕꯀꯣ, ꯈꯤꯇꯪ ꯈꯔ ꯊꯣꯛꯂꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯐꯥꯎꯗ ꯉꯧꯒꯗꯕꯁꯦ, ꯈꯤꯇꯪ ꯀꯦꯔꯦꯃꯦꯂꯥꯏꯁ ꯑꯣꯏꯔꯛꯄꯒꯤ ꯃꯇꯥꯡꯁꯦ, ꯈꯤꯇꯪ ꯃꯍꯤ ꯈꯤꯇꯪ ꯊꯣꯛꯂꯒ ꯃꯣꯟ ꯃꯣꯟ ꯂꯥꯎꯄꯒꯤ ꯃꯇꯥꯡꯁꯦ ꯁꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯉꯧꯕꯤꯔꯅꯤ꯫ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯒ꯭ꯔꯦꯚꯤꯒꯤꯗꯃꯛꯇ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯆꯧꯕꯁꯦ ꯑꯅꯤꯃꯨꯛ ꯍꯥꯞꯄꯤꯔꯅꯤ, ꯈꯔ ꯆꯥꯎꯅ ꯁꯣꯏꯔꯒ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯦꯛ ꯍꯥꯞꯄꯒ ꯌꯥꯝ ꯏꯁꯤꯡ ꯊꯣꯛꯄꯅꯦꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ, ꯑꯗꯣ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯁꯣꯞ ꯑꯣꯏꯅ ꯉꯧꯃꯤꯟꯅꯔꯅꯤ ꯄꯨꯂꯞꯅ꯫ ꯑꯗꯣ ꯆꯥꯡꯗꯤ ꯏꯁꯥꯅ ꯍꯤꯟꯖꯥꯡ ꯀꯌꯥꯝ ꯂꯧꯒꯗꯒꯦ, ꯒ꯭ꯔꯦꯚꯤ ꯀꯌꯥꯝ ꯑꯣꯏꯍꯟꯒꯗꯒꯦ ꯑꯗꯨꯗ ꯂꯧꯕꯤ ꯇꯥꯔꯦꯀꯣ꯫ ꯈꯔ ꯑꯩꯒꯤꯁꯦ ꯁꯣꯞ ꯑꯣꯏꯔꯛꯑꯦ ꯃꯌꯥꯝ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯁꯥꯂꯥ ꯈꯔ ꯊꯥꯛꯑꯅꯤꯀꯣ꯫ ꯁꯤꯅ ꯖꯤꯔꯥꯒ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝꯒꯤ ꯄꯥꯎꯗꯔꯅꯤ꯫ ꯁꯤꯅ ꯃꯣꯔꯣꯛ ꯃꯀꯨꯞ ꯈꯔ ꯊꯥꯛꯑꯦ, ꯃꯆꯨ ꯈꯔꯁꯨ ꯊꯥꯛꯑꯦ꯫ ꯑꯗꯨꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯂꯥ ꯃꯌꯥꯝꯁꯦ ꯃꯨꯟꯅꯕ ꯃꯤꯅꯤꯠ 2-3 ꯉꯧꯕꯤꯔꯅꯤ꯫ ꯐꯖꯅ ꯁꯣꯞ ꯑꯣꯏꯔꯛꯑꯦ ꯃꯌꯥꯝ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡ, ꯑꯩꯈꯣꯏ ꯒ꯭ꯔꯦꯚꯤ ꯀꯌꯥꯝ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯔꯦꯚꯤꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯏꯁꯤꯡ ꯍꯥꯞꯇꯕꯤꯗ ꯒ꯭ꯔꯦꯚꯤꯁꯦ ꯁꯦꯝꯗꯣꯏꯅꯦꯕ, ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯍꯥꯞꯄꯤꯔꯅꯤ꯫ ꯑꯩꯒꯤꯗꯤ ꯃꯛ ꯑꯃ ꯍꯥꯞꯄꯦ꯫ ꯑꯗꯨꯒ ꯁꯤꯃꯨꯛ ꯒ꯭ꯔꯦꯚꯤꯅꯦ, ꯃꯁꯥꯂꯥꯅꯦ, ꯚꯤꯖꯤꯇꯦꯕꯜ ꯃꯌꯥꯝꯁꯦ ꯐꯖꯅ ꯃꯨꯟꯅꯕ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯃꯊꯛꯇ ꯊꯥꯎ ꯇꯥꯎꯈꯠꯂꯛꯄꯅꯦ ꯁꯨꯃꯥꯏꯅꯀꯣ, ꯁꯤ ꯃꯨꯜꯂꯛꯑꯕꯅꯦꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯐꯖꯅ ꯏꯪꯍꯜꯂꯅꯤꯕ, ꯏꯪꯍꯜꯂꯒ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯃꯥꯁꯦ ꯁ꯭ꯃꯨꯠ ꯒ꯭ꯔꯦꯚꯤꯗꯣ ꯑꯗꯨ ꯑꯣꯏꯅꯕ ꯇꯛꯈꯥꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ꯫ ꯑꯩꯒꯤꯁꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯃꯌꯥꯝ, ꯃꯨꯊꯠꯂꯅꯤ ꯑꯗꯨꯒ ꯏꯪꯍꯜꯂꯅꯤ, ꯑꯗꯨꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯅꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯅꯀꯣ, ꯍꯣꯔꯦꯟ ꯊꯣꯡꯕꯗ ꯍꯥꯞꯇꯣꯏꯕ ꯃꯌꯥꯝ꯫ ꯑꯩ ꯇꯛꯇꯤ ꯎꯠꯇ꯭ꯔꯦ, ꯁꯤꯅꯤ ꯒ꯭ꯔꯦꯚꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯤꯅꯦ ꯍꯣꯔꯦꯟ ꯃꯁꯔꯨꯝꯁꯦ ꯊꯣꯡꯕꯗ ꯍꯥꯞꯇꯣꯏꯅꯦ꯫ ꯃꯁꯔꯨꯝ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯔꯅꯤ, ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯇꯦꯖꯄꯇꯥ ꯈꯔ ꯍꯥꯞꯄꯅꯤ, ꯑꯗꯒꯤ ꯖꯤꯔꯥ ꯃꯔꯨ ꯈꯔ ꯍꯥꯞꯄꯅꯤ, ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯄꯅꯤꯀꯣ, ꯑꯗꯨꯒ ꯇꯤꯜꯍꯧ ꯈꯔ ꯌꯥꯝ ꯁꯣꯏꯔ ꯍꯥꯞꯄꯅꯤ꯫ ꯁꯤꯗꯩꯁꯤꯗ ꯑꯇꯣꯞꯄ ꯒꯥꯔꯂꯤꯛ ꯍꯥꯏꯗꯤ ꯁꯤꯡ ꯆꯅꯝ ꯍꯥꯞꯄꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯤꯜꯍꯧꯁꯦ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯏꯗꯐꯥꯎ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯑꯩꯈꯣꯏꯅ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯔꯨꯝ ꯊꯣꯡꯕꯁꯦ, ꯑꯩꯈꯣꯏ ꯃꯁꯔꯨꯝ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ, ꯌꯥꯝ ꯐꯕ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯌꯥꯎꯋꯦꯅ, ꯑꯩꯈꯣꯏꯒꯤ ꯁꯥꯒꯨꯝꯕꯒ ꯆꯥꯗꯕꯁꯤꯡꯁꯦ ꯃꯁꯔꯨꯝ ꯌꯥꯝ ꯆꯥꯕ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯒ ꯑꯩ ꯈꯤꯇꯪ ꯀꯣꯔꯤꯌꯥꯟꯗꯔ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯄꯦ, ꯀ꯭ꯌꯨꯃꯤꯟꯗꯤ ꯍꯥꯞꯄꯔꯣꯏ ꯃꯄꯨꯝ ꯍꯥꯞꯈ꯭ꯔꯕꯅꯤꯅꯀꯣ꯫ ꯑꯗꯨꯒ ꯈꯤꯇꯪ ꯍꯤꯡ ꯍꯥꯞꯄꯅꯤ, ꯈꯤꯇꯪ ꯃꯅꯝ ꯅꯨꯡꯁꯤꯅꯕ꯫ ꯍꯤꯡꯁꯦ ꯗꯥꯏꯖꯦꯁꯟꯗꯁꯨ ꯌꯥꯝ ꯐꯕꯅꯦ ꯃꯌꯥꯝ, ꯈꯤꯇꯪ ꯍꯥꯞꯄꯤꯕ ꯐꯩꯌꯦꯕꯀꯣ, ꯑꯗꯨꯝ ꯉꯥ ꯊꯣꯡꯕ ꯅꯠꯇ꯭ꯔꯁꯨ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯕꯇꯟ ꯃꯁꯔꯨꯝꯗꯣ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯔꯅꯤ, ꯑꯗꯨꯒ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯃꯥꯁꯦ ꯃꯩ ꯂꯩꯊꯔꯒ ꯃꯤꯅꯤꯠ 9 ꯑꯗꯒꯤ 10ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯃꯨꯟꯕꯅꯦ꯫ ꯃꯁꯥꯁꯦ ꯄꯤꯛꯁꯜꯂꯛꯏꯁꯦ ꯃꯨꯜꯂꯛꯑꯕꯅꯦꯕꯀꯣ, ꯃꯥꯁꯦ ꯃꯨꯜꯂꯛꯑꯦ ꯃꯌꯥꯝ꯫ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯦꯝꯈꯤꯕ ꯒ꯭ꯔꯦꯚꯤ ꯃꯍꯤꯒꯤ ꯁꯦꯝꯈꯤꯕꯗꯣ ꯁꯤ ꯍꯩꯖꯤꯟꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯣꯡꯕꯤꯔꯅꯤ꯫ ꯀꯩꯒꯨꯝꯕ ꯌꯥꯝ ꯅꯪꯉꯦꯅ ꯈꯜꯂꯗꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇꯪ ꯍꯥꯞꯄꯤꯌꯣ, ꯑꯗꯨꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯉꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕꯤꯌꯣ꯫ ꯃꯁꯤ ꯆꯥꯛꯀ ꯑꯗꯒꯤ ꯇꯟꯒꯨꯝꯕꯒ ꯍꯧꯔꯒ ꯌꯥꯝ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯀꯩꯁꯨ ꯆꯤꯛꯀꯟ ꯑꯗꯒꯤ ꯃꯤꯠ ꯊꯣꯡꯕꯅ ꯀꯩꯁꯨ ꯍꯦꯟꯄꯣꯠꯇꯦ, ꯁꯤꯁꯨ ꯌꯥꯝ ꯑꯍꯥꯎꯕ ꯗꯤꯁꯅꯤ, ꯌꯥꯝ ꯐꯕ꯫ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯑꯅꯤ, ꯃꯌꯥꯝ ꯑꯩꯒꯤꯁꯤ ꯌꯥꯁꯜꯂꯦ, ꯑꯩ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯛꯆꯜꯂꯅꯤ꯫ ꯂꯣꯏꯔꯦ ꯃꯌꯥꯝ, ꯃꯁꯛ ꯌꯥꯝ ꯐꯖꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯎꯔꯅꯤ, ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ꯫
ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒ ꯆꯥꯕꯤꯌꯣ꯫ ꯃꯇꯨꯡꯗꯁꯨ ꯑꯩꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯔꯦꯁꯤꯄꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ꯫ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯗꯤ꯫ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯁꯛ ꯌꯦꯡꯉꯨ ꯌꯥꯝ ꯐꯖꯕꯅꯦ ꯇꯟꯒ ꯐꯖꯅ ꯆꯥꯕ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯂꯟꯁ ꯗꯤꯟꯅꯔ ꯐꯖꯅ ꯆꯥꯕ ꯌꯥꯏ꯫ ꯑꯗꯩ ꯆꯥꯛꯀꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯦ꯫ ꯔꯦꯁꯇꯨꯔꯦꯟꯗꯗꯤ ꯌꯥꯝ ꯇꯥꯡꯅ ꯑꯩꯈꯣꯏꯒꯤ ꯇꯥꯡꯕ ꯄꯣꯠꯅꯤꯅꯕ ꯃꯁꯔꯨꯝ ꯍꯥꯏꯁꯦ ꯇꯥꯡꯉꯤꯗꯅꯀꯣ꯫ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫